Video foto ka po. Mirindado. Kayaknya udah home. Kaya tanggal berapa? Ya Allah, nak kita kumang tu thamle ari nak ne matam hai tu matam tu go ngai tu ngai tu kita ja kau jadi ya Rabbul alamin. Ya Allah, ya Rabbul alamin nak khana चाबी na bagi tamang nak khana mushkil na bagi tamang nak khana akhir tak कामयाब हो हिंद na bagi tamang. Ya Allah, ai ji nak ki bagi Ya Allah, ai ji ta rasi bu ya Allah, ai manipur ki om asam mati ding ya Allah, ai ji mapu matik chana इकाई खुम नगलाजी दमकता जाला मखोइना अखोइना थोय मुसीबतगी नसी अखोइ मतें ओइना जाला नसी उता को खते से जाम लेबा अखोइ मणिपुरी मुस्लिम आमदी मणिपुरी मैतै जाला अखोइ जा अनमस मरोन चकमा न मरोल अमतनि जाला मखोइ दे हरपनि अखोइ जाला अदुना अखोइ के मखोइ ga हेंबो नुसी पामुना लाइबा मगे मरोल असे अखोइ के मोहoi के जाला मसी के मरम होना दना जाला सरकार दगी कामयाब लोगो के अखोइ के तौफीक तिना बिना आमीन या अल्लाह नांग मखोइ होना नांग कबूल तो दनी इज्जत हिंदू या रब्बुल आलमीन या अल्लाह असी के लोइना नाइ वसल्लल्लाहु अलैहि मुहम्मद व अला आलिहि व असहाबि अजमाइन सुभान रब्बिक रब्बिल इज्जति अम्मा यसिफुन व सलामुन अलल मुरसलिन वल्हम्दुलिल्लाहि रब्बिल आलमीन Apa? Ngasi ako'y maifana sinduna ako'y Meti pangan ako'y Ramzan tha haitare ako'y Manipuri Muslim isinaw singi Ramzan tha sida ako'y na maifagi magidi ngamjaba ako'y Moragang leba ako'y masjid sida leibiba ako'y ahal laman ako'y isinaw punamakta ako'y na ngamjaba Ramzan gi chahen tha gi ako'y iftar gi achaput khara ako'y maifagi magidi gi thorang tawjuna kune sigi lekai sigi ahal laman isinaw punamakta ako'y maifana Silang ba ako'y iftar si tawba ngamjagare ako'y Manipuri amasung Manipuri Muslim nungsi sana Assamda khundariba ako'y ichinaw ani si imamatigi machani haibigi nunggyuba wangtok ojaraga ako'y maifana ngasigi iftar party sinjabani ako'y tung ko'y Assamda khundaminariba Manipuri amasung Manipuri Muslim ichinaw singse ako'y ingtamna nungayapana ako'y Manipuri lon asisu kanba ngaminabagi khudongchaba ngasigi iftar party gi ako'y Murubina ako'y dua tawbiraga ngasigi iftar party ase ako'y maipana pangthokpa ako'y malonsu kanba ngamjage haina alagi mafamna dua tawjabasi ako'y maifagi magidi yam nungayba phongdokchari ko President Sahidna Khujol Khartang tamjage haina ako'y Manipuri Youth Front Assam Manipuri
ꯃꯨꯁꯂꯤꯝ ꯌꯨꯠ ꯐ꯭ꯔꯣꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯑꯦꯗꯚꯥꯏꯖꯔꯗ ꯑꯍꯥꯟꯕꯃꯛꯇ ꯈꯨꯗꯣꯜ ꯑꯃꯇꯪ ꯇꯝꯕꯤꯅꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯌꯨꯠ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥꯅꯤ ꯑꯩꯈꯣꯏ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯂꯩꯖꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯏꯃꯥ ꯑꯄꯨꯟꯕ ꯍꯥꯏꯗꯤ ꯏꯃꯥ ꯂꯣꯟ ꯉꯥꯡꯃꯤꯟꯅꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟꯕꯨ ꯏꯃా ꯂꯣꯟ ꯉꯥꯡꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯣꯏꯔꯥꯡ ꯇꯃꯥꯃꯌꯨꯝꯒꯤ ꯖꯥꯃꯦ ꯃꯁꯖꯤꯠꯇ ꯑꯩꯈꯣꯏꯅ ꯏꯐꯇꯥꯔ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯖꯕꯅꯤ ꯌꯥꯝ ꯆꯝꯅ ꯁꯤꯟꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯨꯡ ꯀꯣꯏꯅ ꯑꯁꯥꯝꯒꯤ ꯏꯇꯤꯍꯥꯁꯀꯤ ꯂꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯕ ꯌꯥꯕ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗꯩꯁꯨ ꯋꯥꯁꯛ ꯋꯥꯔꯦꯞ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯅ ꯆꯠꯃꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟ ꯏꯖꯥꯗꯒꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯩꯐꯥꯗ ꯌꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯔꯦꯍꯥꯟ ꯑꯃꯁꯨꯡ ꯁꯂꯥꯎ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯉꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯨꯝꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯂꯨꯆꯤꯡꯕ ꯑꯣꯖꯥ ꯁꯍꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯐꯇꯥꯔ ꯄꯥꯔꯇꯤꯁꯤ ꯌꯥꯎꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯨꯡꯗꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏꯅ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ UCMꯒꯤ UPFꯀꯤ ꯅꯤꯄꯣꯒꯤ ꯂꯨꯆꯤꯡꯕ ꯃꯌꯥꯝꯒ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯌꯥꯎꯃꯤꯟꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯃꯔꯥ ꯇꯥꯅ ꯂꯩꯍꯟꯕ ꯉꯝꯕꯒꯤ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯐꯣꯡꯗꯣꯛꯃꯤꯟꯅꯕ ꯉꯁꯤꯁꯨ ꯑꯣꯖꯥ ꯁꯍꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯧꯃꯤꯟꯅꯕꯁꯦ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯑꯁꯥꯝꯗ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯃꯩꯐꯥ ꯑꯃꯁꯨꯡ MMYFꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯂꯣꯏꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯄꯥꯏꯕꯤꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀ ꯑꯩꯈꯣꯏ ꯑꯍꯛꯄ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯇꯤꯝ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯁꯥꯔ ꯗꯥꯏꯔꯤ ꯑꯃꯁꯨꯡ ꯀꯁꯥꯔ ꯂꯥꯏꯐꯀꯤ ꯈꯨꯠꯊꯥꯡꯗ ꯑꯁꯥꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯣꯏꯅ ꯃꯥꯂꯦꯝꯗ ꯆꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯃꯅꯤꯄꯨꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯑꯁꯥꯝꯗ ꯑꯣꯐꯤꯁꯤꯌꯦꯜ ꯂꯣꯟ ꯑꯣꯏꯍꯟꯕꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯥꯏꯐꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ ꯊꯥꯒꯠꯆꯔꯤ